ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯝꯊꯤꯕ ꯎꯄꯨ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯇꯝꯊꯤꯕ ꯎꯄꯨ ꯏꯉꯥꯒꯤ ꯇꯥꯡ 13 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯍꯦꯜꯂꯤ ꯖꯦꯝꯁ ꯕꯣꯌꯥꯏ ꯅꯟꯗꯦꯁꯣꯔꯤ ꯂꯇꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯦꯞ ꯑꯃ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯔꯤ ꯎꯃꯪ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯏ ꯏꯪꯉꯤ ꯂꯝꯂꯛꯀꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯎꯆꯦꯛ ꯀꯌꯥꯅ ꯈꯣꯡꯕꯗꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯋꯥꯔꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯏꯁꯤꯕꯨ ꯃꯍꯩꯕꯨ ꯆꯥꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯖꯦꯝꯁ ꯅꯪꯗꯤ ꯋꯥꯗ꯭ꯔꯣ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯔꯣꯕꯣꯠꯂꯣ ꯍꯥ ꯈꯧꯖꯥꯎꯁꯤꯒ ꯆꯠꯂꯤꯁꯤ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯁꯦ ꯅꯪꯃꯨꯛ ꯄꯥꯏꯌꯣ ꯀꯩꯅꯣꯅꯦ ꯂꯥꯛꯇꯨꯅ ꯂꯪꯉꯩꯗꯨꯕꯣ ꯃꯁꯤꯗꯤ ꯍꯥꯏ ꯃꯦꯞ ꯌꯦꯡꯕ ꯍꯩꯕꯤꯌꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦꯅꯦ ꯅꯟꯗꯦꯁꯣꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯅꯤꯅ ꯈꯔ ꯊꯨꯅ ꯃꯐꯝꯗꯣ ꯌꯧꯅꯕ ꯇꯧꯁꯦ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯆꯤꯡꯗꯒ ꯂꯩꯀꯣ ꯍꯦꯔꯥ ꯑꯗꯨꯏ ꯅꯠꯇꯦ ꯅꯪꯗꯤ ꯋꯥꯗꯕ꯭ꯔꯣ ꯍꯣ ꯋꯥꯏꯌꯦ ꯁꯦ ꯅꯣꯏꯁꯨ ꯌꯦꯡꯉꯨ ꯁꯤꯒꯤ ꯆꯤꯡꯁꯦ ꯃꯁꯤ ꯂꯥꯟꯊꯣꯛꯑꯒ ꯁꯤꯒꯤ ꯆꯤꯡꯁꯤ ꯑꯃꯨꯛ ꯌꯧꯒꯗꯕ ꯑꯗꯨꯒ ꯆꯤꯡꯁꯤꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯣꯛꯀꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯁꯤꯒꯤ ꯆꯤꯡꯁꯦ ꯑꯃꯨꯛ ꯀꯥꯒꯗꯕ ꯑꯗꯨꯒ ꯌꯧꯔꯅꯤ ꯅꯪꯒꯤ ꯃꯦꯞꯁꯤꯗꯤ ꯑꯁ ꯁꯤꯗ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯗꯤ ꯂꯦꯚꯦꯜ 1 ꯈꯛꯇ ꯉꯥꯏꯔꯤꯅꯦ ꯃꯦꯞꯅꯦꯅ ꯃꯨꯛ ꯍꯥꯕ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯅꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯗꯥꯕꯣ ꯌꯥꯏ ꯂꯦꯚꯦꯜ 1 ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯌꯦ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯅꯝꯃꯤꯁꯤꯗꯤ ꯌꯨꯅꯤ ꯀꯩꯅꯣ ꯌꯣ ꯑꯁ ꯂꯩꯍꯧꯕꯅ ꯐꯗꯨ ꯆꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯅꯨꯄꯥ ꯃꯥꯟꯗꯕ ꯑꯩ ꯄꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯍꯥꯃꯦꯡꯅ ꯏꯔꯣꯏ ꯊꯥꯡꯒꯦ ꯍꯥꯏꯔꯛꯄꯁꯤꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯑꯗꯨꯅꯤ ꯑꯁ ꯂꯇꯥ ꯕꯣꯌꯥꯏ ꯅꯕꯥꯅꯤ ꯌꯥꯔꯦꯀꯣ ꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅꯦ ꯑꯋꯥ ꯑꯅ ꯊꯤꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯎꯄꯨꯗꯨ ꯊꯤꯡꯅꯔꯗꯤ ꯍꯥ ꯃꯤꯂꯤꯌꯅꯔꯅꯤ ꯑꯣꯏꯗꯣꯏꯁꯦ ꯍꯣꯏꯅꯦ ꯖꯦꯝꯁ ꯑꯗꯨꯒꯤ ꯑꯁꯥꯗꯅꯤꯅꯦ ꯆꯠꯂꯤꯁꯦ ꯁꯦ ꯃꯌꯥꯝ ꯄꯩꯂꯥꯎꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯡꯁꯥꯜꯂꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯨꯄꯜ ꯃꯔꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤꯗꯃꯛꯇ ꯄꯟꯊꯨꯡꯐꯝ ꯑꯗꯣ ꯌꯧꯅꯅꯕ ꯆꯠꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯀꯌꯥꯁꯨ ꯎꯕ ꯐꯪꯈꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯕꯣꯌꯥꯏꯅ ꯐꯣꯇꯣ ꯀꯥꯞꯂꯤ ꯑꯗꯨꯒ ꯕꯣꯌꯥꯏꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯂꯇꯥꯅ ꯑꯊꯥꯕ ꯅꯣꯠꯕꯨꯛ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡ ꯌꯧꯔꯛꯂꯤ ꯃꯈꯣꯏꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯣꯟꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯐꯝꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯩꯈꯣꯏꯁꯤ ꯎ ꯑꯁꯤꯒꯤ ꯃꯈꯣꯡ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯤ ꯄꯪꯊꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯥꯟꯇꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯖꯦꯝꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯄꯔꯞ ꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯁꯣꯔꯣꯠ ꯆꯦꯜꯂꯛꯄꯗꯨ ꯖꯦꯝꯁ ꯕꯣꯌꯥꯏ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯥꯈꯠꯂꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯒ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯣꯔꯣꯠ ꯆꯦꯜꯂꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯆꯦꯟꯊꯣꯔꯛꯏꯕ ꯄꯣꯠꯁꯛ ꯑꯗꯣ ꯂꯝꯕꯨꯛꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ
ꯑꯗꯨꯛ ꯐꯤꯡꯅ ꯆꯦꯜꯂꯛꯏꯕ ꯂꯝꯃꯣꯛ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯕꯗ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯠꯂꯝꯂꯒ ꯕꯣꯝ ꯇꯨꯗꯨꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯎ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯥꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯄꯥꯏꯕ ꯉꯝꯕ ꯇꯤꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯪꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯝꯑꯣꯛ ꯑꯗꯨꯗ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯄꯥꯏꯕ ꯇꯤꯟꯁꯤꯡ ꯑꯗꯣ ꯎ ꯑꯗꯨꯗ ꯑꯃꯨꯛ ꯅꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯎ ꯃꯈꯣꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯂꯝꯑꯣꯛ ꯑꯗꯣ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯄꯥꯏꯊꯣꯔꯛꯂꯤꯕ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯂꯝꯑꯣꯛ ꯑꯗꯣ ꯁꯔꯨ ꯐꯥꯎꯕ ꯌꯥꯎꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯑꯗꯨꯒ ꯎ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯌꯣꯝꯁꯤꯟꯕꯗꯒꯤ ꯆꯥꯎꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯉꯛꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯔꯞ ꯄꯔꯞ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯤꯟ ꯃꯌꯥꯝ ꯑꯗꯨꯅ ꯈꯣꯡꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯨꯠ 4-5ꯃꯨꯛ ꯄꯥꯛꯅ ꯁꯪꯂꯤ ꯇꯧꯕ ꯃꯩꯈꯨ ꯑꯃ ꯊꯥꯗꯣꯔꯛꯏ꯫ ꯃꯩꯈꯨ ꯑꯗꯨꯅ ꯐꯪꯕ ꯎꯅꯥ ꯋꯥꯅꯥ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯐꯥꯎꯕ ꯃꯅꯥ ꯈꯨꯏꯊꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯂꯇꯥꯗꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯑꯁꯦ ꯆꯠꯄ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯗꯨꯗ ꯖꯦꯝꯁ, ꯕꯣꯌꯥꯏ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯥꯏ ꯅꯟꯗꯦꯁꯣꯔꯤ, ꯅꯪꯒꯤ ꯃꯦꯞꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ." "ꯍꯥ, ꯀꯩꯗꯧꯔꯒꯦ?" "ꯑꯁ, ꯂꯧꯊꯣꯔꯛꯎꯅꯦ." "ꯁꯦ ꯁꯤꯗ ꯂꯩꯔꯦ." "ꯀꯗꯥꯏ?" "ꯑꯣ, ꯍꯥꯏ ꯅꯣꯏꯁꯨ ꯌꯦꯡꯉꯨꯅꯦ, ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯕ ꯃꯨꯛꯅ ꯕꯤꯟꯗꯨ ꯅꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯨꯇꯨ, ꯁꯤꯗ ꯕꯤꯟꯗꯨ ꯑꯃ ꯅꯝꯃꯤꯁꯦ, ꯁꯤꯒꯤ ꯕꯤꯟꯗꯨꯁꯤꯒꯤ ꯃꯅꯥꯛꯇ ꯎꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯌꯦꯛꯂꯤꯁꯤ ꯎꯔꯕ? ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯗꯣꯠ ꯅꯝꯃꯤꯁꯦ ꯃꯁꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯏꯔꯤꯕ ꯑꯉꯥꯡꯕ ꯗꯣꯠꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗꯅꯦ ꯑꯩꯈꯣꯏ ꯄꯟꯊꯕ ꯌꯥꯗꯦꯀꯣ?" "ꯍꯣꯏꯅꯦ ꯚꯥꯏ ꯖꯦꯝꯁ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯁꯤꯗ ꯌꯦꯛꯂꯤꯕ ꯎꯁꯤꯒꯤ ꯃꯈꯣꯡꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯑꯃ ꯅꯝꯃꯤꯅꯦ." "ꯐꯔꯦ, ꯑꯩꯈꯣꯏꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯇꯥꯟꯅꯔꯤꯕ ꯄꯣꯠꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯔꯨꯕ ꯃꯐꯝꯗ ꯊꯅꯝꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯅꯦ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯠꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯃꯥꯏꯊꯣꯡꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯏꯄꯥ ꯄꯥꯈꯠꯄ ꯆꯔꯥꯡꯅꯕꯒꯤ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯃꯄꯩꯅ ꯈꯟꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯝ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯕꯅꯤꯅ ꯃꯈꯣꯏꯁꯨ ꯅꯣꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕ ꯔꯦꯟꯀꯣꯠ ꯑꯃꯗꯤ ꯇꯦꯟꯅꯆꯤꯡꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥ ꯃꯝꯂꯛꯄ, ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯒꯗꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯍꯧꯅꯕ ꯄꯔꯞ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯟꯗꯦꯁꯣꯔꯤꯅ ꯃꯦꯞ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯅꯝꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕꯤꯟꯗꯨ ꯑꯗꯣ ꯅꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯅ ꯅꯨꯡ ꯂꯩꯕ ꯃꯐꯝ ꯑꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯁꯨ ꯅꯨꯡ ꯑꯆꯧꯕ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯗꯦꯟꯖꯔꯁꯀꯤ ꯄꯤꯟ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯩꯄꯨꯡ ꯃꯆꯥ ꯂꯩꯕ ꯃꯐꯝ ꯑꯃ ꯌꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯄꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯖꯕ ꯂꯩ ꯀꯌꯥꯁꯨ ꯁꯥꯠꯂꯤ꯫ ꯇꯁꯦꯡꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯨꯠꯍꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯩꯀꯣꯜ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯎꯅꯥ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯐꯦꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯣ ꯌꯦꯡꯕꯗ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯝ ꯆꯠꯀꯗꯕ ꯐꯥꯎꯕ ꯀꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯂꯩꯁꯤꯡ ꯑꯃꯗꯤ
ꯂꯩꯄꯨꯡꯁꯤꯡ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯂꯤ ꯑꯗꯨꯒ ꯂꯇꯥꯅꯁꯨ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯊꯥꯕ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯖꯦꯝꯁꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯒ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯔꯤꯕ ꯂꯩ ꯑꯃꯗ ꯐꯇꯠ ꯂꯥꯎꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯜꯂꯨꯕꯗ ꯂꯩ ꯑꯗꯣ ꯑꯃꯨꯕꯒ ꯍꯤꯒꯣꯛꯀ ꯂꯥꯡꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯥꯏꯕ ꯉꯝꯕ ꯁꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯃꯍꯨ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯦꯛꯄꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯈꯣꯡꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯌꯥꯡꯅ ꯆꯦꯜꯂꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯝꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯣ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯂꯩꯄꯨꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯥꯠꯄ ꯂꯩ ꯑꯃꯒꯨꯝ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯅꯟꯗꯦꯁꯣꯔꯤꯗ "ꯅꯪꯕꯨ ꯉꯁꯥꯏ ꯅꯨꯡꯗꯨꯝ ꯂꯩꯕ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯤꯗꯤ ꯅꯨꯡꯗꯨꯝ ꯅꯠꯇꯦ ꯂꯩꯄꯨꯡꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ "ꯑꯩꯁꯨ ꯗꯥꯏꯔꯦꯛ ꯎꯕꯗꯤ ꯅꯠꯇꯦꯗꯅ, ꯃꯦꯞꯁꯤꯗ ꯌꯦꯡꯕꯗ ꯅꯨꯡ ꯃꯥꯜꯂꯨꯕꯗꯨꯗ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯂꯇꯥꯅ ꯈꯥꯝꯗꯣꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯅꯣꯡ ꯑꯗꯣ ꯍꯥꯡꯕ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯇꯥꯅ "ꯑꯩꯈꯣꯏ ꯅꯣꯡ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯆꯠꯂꯁꯤ" ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯔꯦꯟꯀꯣꯠ ꯑꯗꯨ ꯂꯤꯠꯁꯤꯟꯅꯔꯒ ꯄꯔꯞ ꯂꯥꯛꯏ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯇꯁꯦꯡꯅ ꯂꯇꯥꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯥꯎꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯇꯥꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯥꯏꯔꯨꯔꯕꯗ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯂꯨꯒꯤ ꯖꯒꯥ ꯑꯃ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯒ ꯇꯥꯕꯅꯤꯅ ꯃꯈꯣꯏ ꯆꯠꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯑꯗꯨꯒ ꯏꯪꯕꯁꯨ ꯌꯥꯝꯅ ꯏꯪꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯛ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯌꯧꯔꯛꯂꯦ꯫ ꯖꯒꯥ ꯑꯗꯨꯗ ꯃꯃꯤꯡ ꯈꯪꯗꯕ ꯃꯁꯥ ꯌꯥꯝꯅ ꯄꯥꯟꯕ ꯂꯩ ꯃꯈꯜ ꯑꯃ ꯍꯧꯔꯝꯃꯤ꯫ ꯂꯩ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯃꯔꯦꯞꯃꯨꯛ ꯋꯥꯡꯕꯒꯤ ꯆꯥꯡꯗꯨꯃꯨꯛ ꯋꯥꯡꯉꯤ꯫ ꯑꯅꯦꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯋꯥꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯆꯥꯁꯤꯡꯗ ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯍꯩ ꯄꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯛ ꯍꯦꯛ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯂꯨꯛꯅꯨꯡ ꯑꯗꯨꯒꯤ ꯆꯤꯡꯃꯩ ꯑꯃꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯒ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯣꯌꯥꯏꯅ ꯀꯥꯔꯤꯕ ꯎ ꯑꯗꯣ ꯎ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯂꯩ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯨꯝꯕ ꯑꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯌꯥꯏꯅ ꯅꯦꯠꯂꯤꯕ ꯃꯁꯥ ꯑꯗꯣ ꯁꯦꯠꯊꯔꯛꯂꯦ꯫ ꯃꯗꯨꯗ ꯁꯦꯠꯊꯔꯛꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯂꯩ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯦꯛꯊꯔꯛꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯀꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯀꯟꯊꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯎꯔꯝꯕ ꯂꯩ ꯑꯗꯨꯒꯤ ꯃꯍꯩ ꯎꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯥꯟꯕ ꯃꯍꯩ ꯑꯗꯣ ꯆꯦꯛꯈꯥꯏꯔꯛꯇꯨꯅ ꯃꯅꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯇꯔꯕꯨꯖꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯁꯤꯡꯒꯤ ꯑꯄꯤꯛꯄ ꯃꯁꯥ ꯐꯥꯎꯕ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯐꯨ ꯀꯟꯅ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯣꯠꯍꯧꯕꯗꯒꯤ ꯃꯈꯣꯏ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯤꯅꯤꯠ 3ꯃꯨꯛ ꯀꯥꯞꯊꯣꯛꯂꯝꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯨꯛꯅꯨꯡ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤ꯫
ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯉꯛꯄ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯑꯁ ꯂꯇꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯌꯧꯗꯣꯔꯕꯅꯤ꯫ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯗ꯭ꯔꯣ? ꯄꯥꯈꯠꯀꯅꯣ, ꯆꯦꯛꯁꯤꯟꯅ ꯆꯠꯁꯦꯕ꯫ ꯑꯁ ꯅꯟꯗꯦ, ꯅꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦꯕ, ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯤ꯫ ꯂꯇꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯣꯏ ꯗꯥ ꯕꯣꯌꯥꯏꯅꯦ, ꯑꯩꯅꯦ ꯅꯟꯗꯦꯁꯣꯔꯤꯅꯦ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯑꯩꯈꯣꯏ ꯀꯨꯏꯅ ꯄꯟꯊꯔꯒꯨꯝꯁꯤ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯊꯦꯡꯅꯔꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨ ꯌꯥꯝꯅ ꯋꯥꯡꯏ ꯑꯗꯨꯒ ꯑꯉꯧꯕ ꯂꯩꯆꯤꯟꯁꯨ ꯀꯨꯞꯁꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯊꯔꯒ ꯆꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯟꯗꯦ, ꯅꯪꯒꯤ ꯃꯦꯞꯇꯨꯕꯨ ꯆꯨꯝꯃꯕꯣ? ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯞ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯤ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯗꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯆꯤꯡꯁꯤꯗꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯅꯟꯗꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯁ ꯗꯥ ꯕꯣꯌꯥꯏ, ꯁꯤꯒꯤ ꯃꯦꯞꯁꯤꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯑꯃꯠꯇ ꯅꯝꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ? ꯀꯗꯥꯏ? ꯌꯦꯡꯒꯦꯅꯦ꯫ ꯑꯣ, ꯈꯪꯉꯦ꯫ ꯑꯗꯣ ꯌꯦꯡꯉꯁꯤ, ꯆꯠꯂꯁꯤ ꯃꯌꯥꯝ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯇꯦꯟ ꯈꯜꯂꯒꯅꯦ ꯌꯥꯔꯦꯛꯁꯪ ꯑꯃ ꯁꯦꯝꯍꯧꯕꯅ ꯐꯅꯤꯀꯣ꯫ ꯚꯥꯏ ꯖꯦꯝꯁꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤ ꯀꯥꯕꯗ ꯃꯌꯥꯏ ꯐꯥꯎ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯦꯛꯐꯝ ꯆꯥꯐꯝ ꯁꯦꯝꯍꯧꯕꯅ ꯐꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯏꯁ, ꯌꯥꯝꯅ ꯅꯛꯄꯒ ꯃꯥꯜꯂꯤ, ꯁꯨꯡꯌꯧ ꯌꯧꯗꯦꯅꯦ꯫ ꯕꯣꯌꯥꯏ, ꯁ꯭ꯋꯥꯏꯗ ꯇꯦꯟ ꯈꯜꯂꯁꯤ꯫ ꯁ꯭ꯋꯥꯏꯁꯦ ꯈꯔꯁꯨ ꯊꯦꯜ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅꯦ ꯆꯤꯡꯁꯦ ꯑꯃꯨꯛ ꯀꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯉꯝꯃꯔꯣꯏ, ꯋꯥꯕꯅ ꯂꯣꯏꯔꯦꯕ꯫ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯈꯟꯗꯨꯅ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯁꯦꯝꯈꯤ꯫ ꯅꯣꯡ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯏꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯅꯣꯡ ꯍꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝ ꯑꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯣꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯈꯤꯕꯗꯒꯤꯗꯤ ꯌꯥꯝꯅ ꯏꯪꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯦꯝ ꯊꯥꯟꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯑꯗꯨꯝ ꯏꯪꯉꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯍꯌꯦꯡ ꯐꯥꯎꯕ ꯋꯥꯔꯤꯅꯔꯅꯤꯍꯦ꯫ ꯚꯥꯏ ꯖꯦꯝꯁ, ꯋꯥꯔꯤꯕꯨꯗꯤ ꯋꯥꯔꯤꯅꯔꯅꯤ, ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯤꯡꯅ ꯍꯟꯕ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯏꯕꯨꯡꯉꯣ꯫ ꯀꯩꯅꯣꯗ ꯕꯣꯌꯥꯏ, ꯍꯤꯡꯅ ꯍꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯑꯁ, ꯅꯣꯏꯅꯕꯨꯗꯤ ꯍꯥꯏꯔꯤꯌꯦ, ꯑꯩꯗꯤꯅꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯀꯣ, ꯃꯥꯏꯕꯤꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯍꯦꯔꯥ ꯂꯇꯥ, ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯣꯏꯗ, ꯃꯦꯞꯀ ꯄꯤꯔꯛꯏꯁꯤ ꯈꯪꯉꯦꯗꯅ꯫ ꯍꯣꯏꯅꯦ, ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯑꯔꯥꯞꯄꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯥꯟꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯗꯨꯃꯛ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯇꯨꯝꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯟꯗꯦꯁꯣꯔꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯕꯣꯌꯥꯏꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯅ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯕꯨ ꯍꯧꯗꯣꯛꯂꯒ ꯕꯣꯌꯥꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯥꯈꯠꯅꯗꯨꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯞꯊꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣ ꯖꯦꯝꯁ, ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯅ ꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯖꯦꯝꯁꯅ ꯇꯦꯟ ꯃꯅꯨꯡꯗꯒꯤ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯈꯠꯇꯨꯅ ꯌꯦꯡꯕꯗ ꯑꯆꯧꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ, ꯃꯁꯥ ꯄꯥꯟꯕ ꯌꯣꯡ ꯃꯈꯜ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯑꯍꯤꯡꯗ ꯍꯦꯛ ꯍꯦꯛ ꯆꯥꯛꯇꯥꯕ ꯑꯆꯧꯕ ꯎꯆꯦꯛ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯇꯦꯟ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯡꯂꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯑꯁꯤꯒꯤ ꯎꯆꯦꯛꯁꯤꯕꯨ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯖꯥꯠꯂꯣ? ꯆꯥꯗꯗꯤ ꯀꯩꯅꯣ, ꯑꯁꯨꯛ ꯆꯥꯎꯕ ꯁꯥ ꯑꯁꯤꯅꯕꯨ ꯁꯥꯍꯤꯡ ꯆꯥꯗꯦꯕ꯭ꯔꯣ? ꯑꯁ ꯅꯕꯥꯅꯤꯅ ꯁꯥꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅ ꯂꯩꯔꯦ꯫ ꯗꯥ ꯕꯣꯌꯥꯏ ꯊꯤꯁꯦ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯀꯥꯎꯏꯅꯦ꯫ ꯍꯥꯏ ꯅꯟꯗꯦ ꯂꯥꯛꯑꯣꯍꯦ, ꯃꯗꯨꯒꯤ ꯕꯣꯌꯥꯏ ꯍꯥꯏꯕ ꯁꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯣꯌꯥꯏ ꯊꯤꯕ ꯊꯣꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯈꯔ ꯑꯣꯏꯅ ꯇꯧꯕ ꯂꯝꯕꯤ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯏꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠ ꯑꯗꯣ ꯁꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏꯗꯣ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯕꯣꯌꯥꯏ, ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟ ꯊꯣꯛꯏꯗꯤ? ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯄꯥꯈꯠꯅꯔꯨꯔꯦꯅꯦ꯫ ꯚꯥꯏ ꯖꯦꯝꯁ, ꯈꯣꯡ ꯍꯥꯝꯃꯨꯕꯅꯦ, ꯅꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯑꯩ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯂꯥꯛꯑꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁ ꯑꯃꯗꯤ ꯕꯣꯌꯥꯏ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯄꯥꯈꯠꯄ ꯐꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯗꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯗꯥ ꯕꯣꯌꯥꯏ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯕꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯂꯇꯥ, ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦꯕ, ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯤ, ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯇꯥ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯖꯦꯝꯁ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯖꯦꯝꯁꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯦ ꯃꯥꯏꯗꯨ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯧꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯝꯂꯤꯕ ꯂꯦꯝꯞ ꯑꯗꯣ ꯂꯩꯈꯠꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯀꯥꯞꯁꯤꯜꯂꯛꯄꯗꯗꯤ ꯕꯣꯌꯥꯏ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯤ ꯕꯣꯌꯥꯏꯒꯤ ꯃꯃꯥꯏ ꯑꯗꯣ ꯐꯨꯔꯤꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯄꯣꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯀꯦꯟꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯗꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯀꯔꯤꯅꯒ ꯆꯤꯛꯈꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯣ ꯌꯦꯡꯂꯛꯄꯗꯗꯤ ꯐꯨꯒ꯭ꯔꯤ ꯃꯌꯥꯝꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯗꯤ ꯀꯤꯕꯒ ꯑꯃꯗꯤ ꯍꯪꯒꯣꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯚꯥꯏ, ꯑꯩꯅ ꯉꯁꯥꯏ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯥꯕ ꯑꯃꯅ ꯆꯤꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯅꯥꯔꯝꯃꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ꯫ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯚꯥꯏ꯫ ꯁꯦ ꯚꯥꯏ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯪ ꯑꯝꯇꯅꯦ ꯎꯞꯄꯨ, ꯅꯪꯒꯟꯗ ꯀꯔꯤ ꯇꯧꯒꯦꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯨ ꯎꯞꯍꯜꯂꯒ ꯖꯦꯝꯁꯅ ꯂꯦꯝꯞ ꯑꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯒꯦ ꯃꯅꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯖ꯭ꯋꯥꯔꯆꯦꯃꯨꯛ ꯄꯥꯛꯄ ꯇꯤꯟ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯁꯨ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯔꯒ ꯌꯥꯝꯅ ꯀꯤꯕ ꯃꯁꯛ ꯑꯃ ꯃꯥꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯗꯨꯅ ꯆꯤꯛꯄꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯃꯐꯝ ꯃꯔꯥ ꯈꯪꯗꯅ ꯋꯥꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯒꯤ ꯍꯨ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯐꯨꯒ꯭ꯔꯤ ꯊꯨꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯤꯟ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯅꯞꯂꯤꯕ ꯇꯤꯟ ꯑꯗꯨꯗ ꯃꯩꯈꯦꯠ ꯑꯗꯨꯅ ꯆꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯟ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯒ
tin adugi manangan aduda tin masa masa mayamgi mamit apik apikpa mayam amasu pangtholaklami madu ubata lata amadi Nandeswarida yamna hayadaba amadi kiba fauri adubu James na magi makut ado makoina lilakpa raincoat aduna makutta yomsillaga tin adubu boyai gi makutaki phaktok naba honari adumna tawrubada boyai do yamna naba saina ama phangbadagi yamna kanna lauri adubu James na namduna phaktok naba honabadagi usinna sinna phaktoki adubu yamna ngakpa amana tin adugi mathak lomda samna mukuppa mari mari mayam ama samtharaga lerami samthariba mari singaduna boyai gi mananganda yungsimbuna I thakpaki boyai gi manangan ado makup makup hulami aduga apik apikpa makhulsing arudagi isu thorakle masitigi latana makhoigi bektagi spirit puthoraktuna boyai gi mananganda haithaki maduda boyai do thukpadagi yamna kana lauki adubu I thokpa adudi fakhre masitigi boyai du ningthijana potha hannaba haiduna boyai do uppaga tumina lehalli aduga nakan amadana James tu mana hojik lawthorakliba boyai gi mananganda naplamba tin ado tin arudagi puthoraklaga jaga amata puthoraklaga leimaida thadai matam aduda tin ado leimaida lengleng asum chatlambadagi khanghaudana khangchong chongkhalai aduga u amadagi u amada nap naptuna chatkhre madu upada James to khangpre khangi marudagi mahak ten manung lomda prap changi aduga Nandeswarida boyai kamana tawre haiduna hangi maduda Nandeswarina tuminna hiphankhre haiduna wari sanari asumna leiringai nong khongba hawraklei maduda James na as tawri mo sida nong amu haithara di as othokna pharak tanida asumna khanduna leiringai makhoina ten khanduna leiriba mafam adugi akoibada karino khangdaba makhol ama taki khonjal aduna makhoi marina leiriba ten adugi akoibada garang garang nganglaga chatli masidagi James na makhoi manakta leiriba lem ado khanglei leitharaga muthali maramdi maingal aduna maram oiraga makhoi gi akoibada mathong maram khangdaba jiba kaya lakle haina khanki adubu James na khaluriba wakalado tayonari James na mai adu he muthalubada ten adugi akoibada tariba khonjal ado ten aduda songsinnaba honaraki maduda Nandeswarina lem ado amuk hanna khonglei thuna thanduna aroi bi thakta lekhatli adubu lem ado ngasaidagi thalakpana maram oiraga kaya thoina ngandri masidagi James na khawdagi atopa lem amamu puthoraktuna mafam ado mafam ama khangna ngalhalli adumna tawrubada makhoigi tin adugi akoibada leiramba taramba punamak tumin tumin leikhri maduda latana u makhoising asidi maingal uba yadaba jiba ngakto oiba janidana as nongse khita thuna ngalati phadoni pungsina kaya tarabajano asumna hairaga pung adu yengi maduda nongalamdaigi pung manga helamli adubu nong mangbani maram oiraga mapung phana ngalbadi oiramdi masidagi James na tin adugi mapanda tapna thoraklaga koyeng yengi aduga mapanda tapna thorakle matam aduda nong ngalbagi uche kaya kaya na khongbugi khonjal tarakle marudagi James na nande noi tabo ekoi chingse kana ba torasi haujine nongale hai boyai se tabro phuri thungbudi phare se nangbu chingse ka bangam gro hai boyai se tabro nangbo bai kedoroge nongalabo hoine ngale ne nangbu chapangam gro ngamni bai faria dodi hai lata nande mafam se losilasi asumna makoi mari adu ten adudagi lona thorakle adubu boyai di makok ngawi haiduna leimaida family maduda latana makoina porakpa isa tekhanaba mahi ama pithakli aduga Nandeswari amadi James na makoina khalamba tenado loisin khamjinba tawri masigi matung noksu asum ngan thorakle masidagi makoi mari adu wanglaba sing aduda ngaihak jinglaga sing aduda kaba hori asumna makoina asum karakpada nongsu makup taba hawakle adubu makoi raincoat ado lisin naraga kaba adum hauri adubu somda boyai di masa ado arum laihok tawduna masa ado yamno warakle adubu mahakna mayamda haidokidi maramdi mana maram oiduna mayambu
ꯀꯣꯛ ꯁꯥꯍꯟꯕ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯃꯜꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯍꯥꯏꯊꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯛꯄꯗꯗꯤ ꯀꯣꯛ ꯉꯥꯎꯕꯒꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯄꯨꯔꯛꯈꯤꯗꯦ ꯁꯨꯞꯅꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯁ꯭ꯄꯤꯔꯤꯠ ꯈꯔꯒ ꯕꯤꯇꯥꯗꯤꯟ ꯈꯔꯒ ꯑꯃꯗꯤ ꯑꯁꯣꯛꯄꯗ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯅꯕ ꯏꯟꯖꯦꯛꯁꯟ ꯈꯔꯒ ꯑꯁꯤ ꯈꯛꯇꯃꯛ ꯄꯨꯔꯛꯈꯤꯕꯅ ꯃꯈꯣꯏ ꯕꯣꯌꯥꯏꯒꯤ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅꯔꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯍꯤꯛ ꯃꯇꯥꯡ ꯆꯪꯗꯅꯕ ꯍꯤꯗꯥꯛ ꯑꯗꯣ ꯀꯥꯞꯁꯤꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯁꯦꯡꯅ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯃꯗꯣ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯥꯞꯀꯗꯧꯔꯤꯕ ꯏꯟꯖꯦꯛꯁꯟ ꯑꯁꯤꯅ ꯕꯣꯌꯥꯏꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕꯗ ꯍꯨ ꯑꯣꯟꯈꯤꯗꯨꯅ ꯁꯤꯒꯗꯧꯔꯤꯕ꯭रा ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯀꯤꯈꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯈ꯭ꯔꯕꯗꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯣꯌꯥꯏꯅ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯃꯉꯣꯟꯗ ꯀꯥꯞꯄꯤꯅꯕꯁꯨ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯂꯇꯥꯅ ꯕꯣꯌꯥꯏꯗ ꯀꯥꯞꯈꯤ ꯑꯁꯨꯝꯅ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯀꯥꯞꯂꯕ ꯃꯇꯨꯡ ꯕꯣꯌꯥꯏꯒꯤ ꯐꯤꯕꯝꯗꯣ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯅꯅꯕ ꯍꯣꯠꯅꯔꯛꯏ ꯖꯦꯝꯁꯅ ꯕꯣꯌꯥꯏꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯣꯡꯒꯨꯝꯅ ꯃꯇꯨ ꯆꯨꯝꯂꯛꯈꯤ ꯑꯃꯗꯤ ꯃꯃꯥꯏ ꯃꯈꯖꯥꯏ ꯑꯗꯨꯁꯨ ꯁꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯁꯨ ꯌꯦꯟꯒꯤ ꯃꯈꯨꯠꯀꯨꯝꯅ ꯏꯁꯥꯡ ꯏꯁꯥꯡ ꯁꯥꯡꯗꯣꯔꯛꯈꯤ ꯇꯁꯦꯡꯅ ꯕꯣꯌꯥꯏ ꯁꯥ ꯑꯃ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯕꯣꯌꯥꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯋꯥꯟꯊꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯕꯣꯌꯥꯏꯕꯨ ꯁꯤꯈ꯭ꯔꯕ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏꯕꯨ ꯃꯤꯍꯨꯟ ꯌꯦꯡꯈꯤ ꯑꯗꯨꯒ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗ ꯕꯣꯌꯥꯏꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯂꯤ ꯑꯗꯨꯒ ꯀꯟꯅ ꯑꯃꯨꯛ ꯂꯧꯔꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯚꯥꯏ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯉꯥꯎꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯗꯨꯗ ꯂꯇꯥꯅ ꯗꯥꯕꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯂꯇꯥꯗ ꯐꯠ ꯖꯤꯡꯂꯛꯏ ꯑꯗꯨꯒ ꯍꯥ ꯑꯩꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ ꯖꯦꯝꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯁꯣꯟ ꯃꯥꯟꯁꯣꯔꯝꯕ ꯕꯣꯌꯥꯏꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯌꯥꯝꯅ ꯃꯁꯥ ꯈꯤꯡꯅ ꯎꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯌꯣꯡꯒꯨꯝꯅ ꯑꯗꯨꯃꯛ ꯃꯇꯨ ꯆꯣꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯃꯅꯝ ꯄꯣꯂꯞ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯕꯣꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯁꯣꯝꯗ ꯕꯣꯌꯥꯏꯅꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯂꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯍꯦꯟꯕ ꯁꯛꯇꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯖꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯌꯥꯏꯗꯨ ꯃꯥꯅ ꯆꯠꯅ ꯑꯔꯥꯞꯄꯗ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯃꯉꯣꯟꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯇꯥꯗ ꯍꯥꯏꯔꯛꯏ ꯂꯇꯥ ꯏꯟꯖꯦꯛꯁꯟꯗꯨ ꯀꯌꯥ ꯌꯥꯎꯔꯤꯒꯦ ꯕꯣꯌꯥꯏꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯂꯇꯥꯅ ꯍꯥꯏꯔꯛꯏ ꯗꯥꯕꯣꯏ 3 ꯄꯨꯔꯛꯄꯅꯦ ꯑꯩꯈꯣꯏ 4ꯒꯤ ꯑꯃꯃꯝ ꯑꯗꯣ ꯗꯥꯕꯣꯏꯗ ꯑꯃ ꯀꯥꯞꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ 3 ꯈꯛ ꯉꯥꯏꯔꯦ ꯁꯦ ꯅꯪ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯦ ꯑꯩ ꯄꯥꯝꯕꯤꯒꯦꯁꯦ ꯗꯥꯕꯣꯏ ꯌꯥꯅꯤꯌꯦ ꯍꯩꯃꯥ ꯄꯥꯝꯕꯤꯒꯦꯅꯦ ꯌꯥꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯕꯥꯏ ꯖꯦꯝꯁ ꯅꯪ ꯑꯣꯏꯅ ꯄꯥꯝꯕꯤꯒꯦꯁꯦ ꯑꯗꯨꯒ ꯅꯟꯗꯦ ꯂꯇꯥ ꯅꯣꯏꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯑꯣ ꯀꯣ ꯕꯥꯏ ꯕꯣꯌꯥꯏ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯕ ꯐꯔꯦ ꯅꯣꯏ ꯋꯥꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯗꯥꯕꯣꯏ ꯑꯩꯗꯤ ꯋꯥꯔꯦ ꯑꯩ ꯑꯣꯏꯅ ꯄꯝꯃꯣ ꯅꯟꯗꯦ ꯅꯪ ꯋꯥꯕ꯭ꯔꯣ ꯌꯥꯏꯅꯦ ꯅꯪ ꯑꯣꯏꯅ ꯄꯝꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯟꯗꯦꯁꯣꯔꯤꯕꯨ ꯕꯣꯌꯥꯏꯅ ꯏꯌꯥꯡ ꯌꯥꯡꯅ ꯄꯝꯈꯠꯂꯒ ꯆꯠꯈꯤ
ꯑꯃꯔꯣꯝꯗ ꯕꯣꯌꯥꯏꯅ ꯃꯈꯣꯏꯁꯤꯡꯗ ꯄꯥꯝꯕꯤꯒꯦ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯅꯤꯡꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯗꯤ ꯀꯤꯕꯗꯒꯤ ꯌꯥꯈꯤꯗꯦ꯫ ꯅꯟꯗꯦꯁꯣꯔꯤꯁꯨ ꯀꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯪ ꯑꯁꯨꯝ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯁꯥꯎꯔꯛꯇꯨꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥ ꯑꯣꯏꯅ ꯄꯥꯝꯃꯨ ꯍꯥꯏꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯃꯇꯣꯟ ꯑꯗꯣ ꯌꯧꯅꯅꯕ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯐꯅ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯀꯔꯤꯁꯨ ꯋꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯇꯝꯗꯣ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯑꯗꯨꯝ ꯃꯪꯈꯤ, ꯑꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯌꯣꯛꯅꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯣꯛꯊꯒꯗꯕꯗꯨ ꯆꯣꯛꯊꯈꯤꯗꯦ꯫ ꯃꯗꯨꯗ ꯂꯇꯥꯅ ꯕꯣꯌꯥꯏꯗ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯈꯤ꯫ ꯇꯁꯦꯡꯅ ꯕꯣꯌꯥꯏ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯃꯥꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯁꯥꯏꯍꯤꯡ ꯅꯥꯏꯍꯤꯡ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯅꯅꯕ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯝꯃꯨ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗ ꯍꯥꯏꯕꯗꯒꯤ ꯕꯣꯌꯥꯏꯅ ꯂꯇꯥꯕꯨ ꯄꯥꯝꯗꯨꯅ ꯆꯤꯡ ꯑꯗꯣ ꯀꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯑꯗꯣ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ "ꯚꯥꯏ ꯕꯣꯌꯥꯏ, ꯅꯪ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯨꯕꯗꯒꯤ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯟꯈ꯭ꯔꯦꯅꯦ, ꯁꯦ ꯑꯩꯁꯨ ꯄꯥꯝꯃꯨꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯀꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ "ꯅꯟꯗꯦ, ꯅꯪꯁꯨ ꯄꯥꯝꯕꯤꯒꯦꯁꯦ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯕꯨ ꯄꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯆꯤꯡ ꯑꯗꯣ ꯀꯥꯃꯤꯟꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯐꯣꯇꯣ ꯑꯃꯁꯨ ꯃꯈꯣꯏ ꯒ꯭ꯔꯨꯞꯄꯤꯡꯒꯤ ꯑꯣꯏꯅ ꯀꯥꯞꯃꯤꯟꯅꯈꯤ꯫ ꯈꯨꯀꯥꯞ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯅ ꯅꯥꯀꯟꯗ ꯄꯝꯕ ꯑꯃꯗꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯕ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯊꯝꯈꯤ꯫ ꯖꯦꯝꯁꯅ ꯏꯁꯩꯁꯨ ꯁꯛꯂꯤ꯫ ꯉꯁꯥꯏ ꯃꯦꯞꯇ ꯌꯦꯡꯈꯤꯕꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯑꯃꯠꯇ ꯇꯥꯈꯤꯗꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯍꯦꯜꯂꯛꯂꯤ꯫ ꯇꯁꯦꯡꯅ ꯕꯣꯌꯥꯏꯗꯤ ꯀꯔꯤꯁꯨ ꯋꯥꯗꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯊꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯕꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯌꯥ ꯀꯔꯛ ꯆꯤꯛꯁꯤꯟꯅꯔꯒ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯁꯨ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯂꯇꯥꯗ ꯊꯤꯜꯂꯛꯂꯒ ꯂꯇꯥꯗ ꯊꯤꯜꯂꯤꯕ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯑꯃꯨꯛ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯕꯣꯌꯥꯏꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯄ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯗꯨ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯇꯥꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯂꯧꯊꯣꯔꯛꯂꯒ ꯕꯣꯌꯥꯏꯗ ꯀꯥꯞꯈꯤ꯫ ꯑꯗꯨꯝꯅ ꯀꯥꯞꯄꯗꯒꯤ ꯕꯣꯌꯥꯏꯗꯣ ꯇꯞꯅ ꯐꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗꯤ ꯀꯥꯏꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯊꯛ ꯅꯤꯛꯄ ꯃꯁꯥ ꯁꯣꯟꯊꯕ ꯑꯗꯣ ꯐꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯁꯤꯒꯤ ꯏꯟꯖꯦꯛꯁꯟꯁꯦ ꯀꯥꯞꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯑꯋꯥꯕ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯈꯩ ꯏꯟꯖꯦꯛꯁꯟ ꯑꯁꯤꯒꯤ ꯀꯨꯏꯅ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯍꯟꯊꯩ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯇꯥꯅ "ꯑꯗꯨꯗꯤ ꯍꯧꯖꯤꯛ 2 ꯈꯛꯇ ꯉꯥꯏꯔꯦ, ꯌꯨꯝ ꯌꯧꯕ ꯅꯪꯈꯤꯗ꯭ꯔꯥ?" "ꯃꯗꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯌꯦꯡꯁꯤ꯫ ꯅꯟꯗꯦ, ꯅꯪꯒꯤ ꯃꯦꯞꯇꯨꯕꯨ ꯑꯝꯇ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯅ ꯀꯥꯔꯛꯏꯁꯤ ꯐꯅꯌꯥꯝꯗꯤ ꯋꯥꯡꯉꯤꯍꯦ, ꯌꯧꯗ꯭ꯔꯤꯕ ꯖꯥꯠꯂꯣ?" "ꯍꯣꯏꯗ ꯕꯣꯌꯥꯏ, ꯑꯩ ꯌꯦꯡꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯦꯞ ꯑꯗꯨ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯍꯥꯏꯔꯛꯏ, "ꯃꯦꯞꯁꯤꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯒ ꯆꯤꯡꯁꯤꯒꯤ ꯅꯥꯄꯣꯝꯗ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃ ꯂꯩꯒꯅꯤꯅ ꯍꯥꯏꯔꯤ꯫ ꯆꯤꯡꯃꯥꯏꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ, ꯁꯨꯔꯨꯡꯗꯨꯗ ꯆꯪꯒꯗꯕꯅꯤ." "ꯑꯣ, ꯑꯗꯨ ꯐꯔꯦ꯫ ꯚꯥꯏ ꯖꯦꯝꯁ, ꯅꯪꯅ ꯅꯨꯄꯤꯁꯤꯡꯁꯦ ꯁꯪꯉꯝꯃꯨ, ꯑꯩ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯆꯦꯜꯂꯒ ꯌꯦꯡꯒꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ." "ꯍꯣꯏ ꯚꯥꯏ, ꯐꯔꯦꯅꯦ꯫ ꯚꯥꯏ ꯕꯣꯌꯥꯏ, ꯅꯪꯅ ꯈꯔ ꯄꯋꯥꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ꯫ ꯆꯤꯡꯁꯦ ꯐꯠ ꯑꯃꯨꯛꯇꯪ ꯀꯣꯏꯊꯣꯛꯎꯔꯣ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯑꯣ." ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ "ꯍꯣꯏ ꯐꯔꯦ, ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯅꯪꯒꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯣ ꯊꯅꯝꯂꯒ ꯃꯍꯥꯛ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯂꯇꯥꯅ
Daboy ngai ko kedoroge nasa nungairꯛꯇ꯭ꯔꯗꯤ yam thuna lauko hoi laki chale ko asi hairamaga boyai du khangsung songlaga yamna lapna songki asumna mathang songlaga sakkhri somda James Nandesori amati lata makoi mari du karibu thoklaga ba haiduna thawai wanari somda boyai du asum chongduna lakpana nunggi singmai ama thingnari singmai aduda surung amasu thingnari masidagi boyaina surung aduda songsinduna surung adugi mapanda leplaga yengi masidagi mahakna surung adudagi amuk thoraktuna makoi ahumda surung adu lehore haiduna pau tamki pau du tabada makoi soidre haiduna yamna harawnaki adubu boyaidi harawkhidi maduda James na bai kedorage nang kisu khangano akoina phanggadoriba lan thumado tangkhai ama nangoda pige aduga arima tangkhai do adu akoi humjenage bai adugi natini akoina surung du tana chatpado tha humena changadori bai kaino haisiba bai nangdi ngahaktang sida laisiri sina kamdoba hoi ne bai adu budi jummi ngaktang da halaise aigumna nakhosu sakti chelamadina ngaktang da dum jaubu jai adubu nakhoidi aigumna sakti paibu sunati nunggi jingmai du jobudane thahum sot changani adugi sumatakta nunggi jingai ado ka da bayaroi madugi sumatakta phaglangumna ngamlibani akhoi madu kana ba khusu khulai mata su yaukte kamaina kagani chumini bai adusu adudi akhoi yumda haladro tanja adu da ninde sorina da boy na akhoi mayam si poraga mafam adu tana chapadi yarojo hoini nande good idea mado soidina yagani adubu injection di khara darkar oirpa yai adubu try toksi asum na haina duna makoi surung aduna leiriba singmai adu tamna laklei makoina asum lakpana nunggi singmai ado thengnari singmai adu ubada makoi ahumdi akiba fauri phaglangumna jak ngamliba sit nanba singmai aduda karamna boyaina makoi bu puraga ka dawribano khanbada makoi mathwai warami ngamlaroi haina su wajaki masidagi khwai ahanba oina boyaina Nandesori bu poduna phaglangumna ngamlaba singmai aduda kaba hoki matam aduda ngasai makai makoi ahumna ukhidriba boyagi angakpa sagonama ukhi marudi boyagi makuttagi machin tumba yamna kanba khujin kaya thinduratuna wanglaba nunggi singmai aduda khotuna kakhibado ukhi madu ubada makoi haiphet akibasu poki asumna singmai adugi mathakki saru aduda yauraba matung Nandesorina boyai wafam ama phongdorakhi madudi makhada lehoriba makoi anidu amuk pukhallapaki mathau tadi aduna aikoi ani oina surung aduda sanglaga upu adu thirusi haina boyai da hairakhi wafam aduda boyai na su yaraduna boyai na makhada wafam ado khanghanki maruda James amadi latana su yaraduna boyai amadi Nandesori makoi ani surung aduda sangrakhi boyai amadi Nandesorina surung aduda hek sangbaga surung adugi manungta asaba mutri khara lerami mutri sing adugi masak ado masak khangdaba sa amagi saban mali adugumnaba mutri sing ado yengduna asum changakpada yutki thong ama leramki thong ado yamna thoina saudi mi amana lepkhatlaga changba yagadaba thong oidi adugi sumathakta thong adugi hangba yaba pona amata udi hek yengbata thongni haibati khangle adubu thong ado karamna hanggadabano haiba khangdrei masidagi Nandesori amadi boyaina thong adubu hanganaba karai da so leibage haiduna koithi thiri adubu so adi amatta phangkhidi asumna thirakpada boyaina ngasai makoina surung changnakpada lehoba sagi mutri aduda munne jinglaga lei aduga wakhal asum khali masida uriba mutri icham chamna fajanaba thambadi oiroi adunadi murti sida thongasi hangbagi so soidana leiramgani adu hoitaragati masi thugai patare asi khallaga boyaina murti adubu thugaina bo honari maduda Nandesorina kaino toridubo haiduna hangi maduda boyaina murti asigi manunda so yawra yenge toribani haina khongki maduda Nandesorina su wakhallama laktuna murti adugi manakta sangsili murti ado migi lepmuk wangi aduga musinui
ꯃꯁꯤꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯅ ꯁꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯥ ꯑꯗꯨꯒꯤ ꯋꯣꯏ ꯊꯪꯕ ꯃꯅꯥ ꯑꯗꯣ ꯈꯤꯇꯪ ꯊꯨꯞꯊꯔꯞ ꯇꯧꯅ ꯎꯈꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯃꯅꯥ ꯑꯗꯨꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯕ ꯎꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯗꯥꯕꯣꯏ ꯁꯤꯒꯤ ꯁꯥꯁꯤꯒꯤ ꯃꯅꯥꯁꯦ ꯃꯁꯤꯗ ꯑꯝꯇꯪ ꯂꯦꯡꯉꯨꯅꯦ ꯑꯗꯨꯒ ꯌꯦꯡꯁꯦ ꯃꯁꯤ ꯂꯦꯡꯕꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯃꯁꯤ ꯂꯦꯡꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯋꯣꯏ ꯊꯪꯕ ꯃꯅꯥ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯅꯣꯝꯂꯨꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯣꯌꯥꯏꯅ ꯍꯨꯠ ꯍꯨꯠ ꯂꯩꯔꯨꯕꯗ ꯃꯅꯥ ꯑꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯔꯝꯈꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯁꯥ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯣ ꯍꯨꯠ ꯂꯥꯎꯅ ꯂꯩꯊꯔꯛꯄꯗ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯣ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯅꯥꯛ ꯌꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯕु ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯂꯝꯍꯨꯏ ꯀꯩꯁꯥꯜ ꯃꯥꯟꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯥ ꯑꯍꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯕꯣꯌꯥꯏꯕꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯑꯍꯦꯟꯕ ꯁꯛꯇꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯟꯗꯦꯁꯣꯔꯤꯗꯤ ꯀꯤꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯏꯕ ꯁꯥ ꯑꯍꯨꯝ ꯑꯗꯨꯒ ꯑꯀꯟꯕ ꯐꯥꯏꯠ ꯇꯧꯅꯕꯗ ꯕꯣꯌꯥꯏꯗꯣ ꯌꯥꯝꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯪꯗꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯤ ꯑꯁꯨꯝꯅ ꯐꯨꯅꯕꯗꯒꯤ ꯕꯣꯌꯥꯏꯅ ꯁꯥ ꯑꯍꯨꯝ ꯑꯗꯣ ꯃꯈꯦꯠ ꯁꯦꯒꯥꯏꯗꯨꯅ ꯑꯃꯗꯤ ꯃꯉꯛ ꯐꯨꯗꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯊꯣꯔꯛꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯁꯤꯕꯒ ꯁꯥꯁꯤꯡ ꯑꯗꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯤꯗꯨꯅ ꯂꯥꯛꯂꯕ ꯑꯁꯤꯕ ꯁꯥꯒꯤ ꯁꯔꯨ ꯁꯔꯥꯡꯒꯨꯝ ꯍꯧꯖꯤꯛꯇ ꯁꯤꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯁꯨ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯁꯨꯝꯅ ꯁꯥ ꯑꯗꯣ ꯍꯥꯠꯄ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯂꯣꯟ ꯂꯣꯟꯁꯤꯟꯈꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯟꯁꯤꯟꯕꯗ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯀꯥ ꯑꯗꯣ ꯄꯨꯡꯂꯝ ꯃꯝꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯊꯥꯟꯕꯗꯒꯤ ꯃꯐꯝꯗꯣ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯏ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯗꯨ ꯉꯁꯥꯏ ꯃꯊꯛꯇ ꯕꯣꯌꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥ ꯑꯍꯨꯝꯒ ꯐꯨꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯕꯗꯒꯤ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯅꯔꯤ ꯑꯁꯨꯝꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯥ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯤꯛꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯩꯗꯧꯅ ꯇꯧꯕ ꯁꯤꯛꯄꯤꯁꯤꯡ ꯑꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯗꯨ ꯖꯒꯥ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯏꯊꯣꯔꯛꯏꯕ ꯁꯤꯛꯄꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯔ ꯋꯥꯡꯕ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯄꯥꯜꯂꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯂꯨꯝꯕꯗꯒꯤ ꯊꯣꯔꯛꯂꯒ ꯎ ꯑꯗꯨꯗ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯀꯥꯅꯕꯁꯨ ꯇꯧꯏ ꯃꯗꯨꯗ ꯂꯇꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯎꯍꯩ ꯑꯁꯤ ꯀꯔꯤ ꯃꯍꯩꯅꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯒ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯎꯍꯩ ꯑꯗꯨꯕꯨ ꯍꯦꯛꯅꯅꯕ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯎꯍꯩ ꯑꯃ ꯑꯅꯤ ꯍꯦꯛꯂꯛꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯎꯍꯩ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯦꯛ ꯌꯦꯡꯕꯗ ꯍꯩꯅꯖꯣꯝ ꯍꯥꯏꯔꯞ ꯃꯥꯜꯂꯕꯁꯨ ꯎꯍꯩ ꯑꯗꯨꯒꯤ ꯃꯆꯨꯗꯨ ꯆꯥꯝꯍꯩ ꯃꯆꯨꯒꯨꯝꯅ ꯃꯨꯁꯤꯟ ꯃꯨꯏ ꯎꯍꯩ ꯑꯗꯣ ꯖꯦꯝꯁꯅ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯒ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯅꯨꯡꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯌꯥꯎꯔꯤꯕ ꯇꯤꯟꯁꯤꯡ ꯑꯗꯣ ꯆꯦꯡ ꯃꯔꯨ ꯃꯔꯨꯃꯨꯛ ꯆꯥꯎꯏ ꯃꯗꯨ ꯎꯕꯗ ꯂꯇꯥ ꯑꯃꯗꯤ ꯖꯦꯝꯁ ꯄꯥꯈꯠꯇꯨꯅ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯍꯥꯠꯈꯤ
asumna tomdaringai numit asum hojin khibana nungchingi pung ahum tari somda nakan amadana boyai amadi nandesuri du surung aduda asum changakpada achauba laigi murti ama thinglaki murti adugi makokta makhoina thirakliba upu ado leiramlei madu ubata nandesuri amadi boyai du yamna harauki tawutabu makhoina uriba murti ado pukri amagi mayaida leibani madugi sumathakta murti aduda akanba pesar pirubata ningkhai gadabagi ngairaba amagum mai chekhaduna leirei pukri adugi ising adusu musinbui aduga maikhusu kari ising adu sokrubata kari tarukadabano haiba khangbanati masadagi nandia sorina pukri adugi ising aduda magi manak aduaida taba nung amana pukri aduda langthaki adubu nung aduna tabada karisu torkidi isam chamba isingda tabagum adum taki maduda boyaina nande ising se kesu tawdaba mali kuina lerakpadagi musinba mali aine kumtharaga yenge ngaikho da boy pukri se ayam simni ngaikho ai kainoma yenge asi haiduna nandya sorina boyai gi makut ado pairaga boyai gi machin tumlaba thauraba khujin aduna nandya sori gi khudangta khotlatki maruda boyaina kaino toribadubo haina hangi adubu nandya sori to khumdi khudangdagi thorok iba I ado pukri adugi musinmuba ising aduda tap tap tahanki asumna hek tabaga khanghaudi pukri adudagi musin muba waikhugi mawong manba tin mayam ama phawgalaktuna nandesori dagi tarakliba I ado saranaba honari madu ubada nandesori amadi boyai khangprek khangi akiba phawki masidagi makhoi pukri aduda kumtharaga lanbe yaroi haiba khanglei adubu upu adudi lawdaba yadabarina kari tawsige haiduna wakhal khalli boyaina upu adu yawanaba songlaga upu ado lawrubu yabani adubu upu adubu thangkaliba murti ado chekhai gadabigi ngairaba maramna murti aduda songchilubada khudong thiba sodana nangani haiba makoina khangbadagi thabak ado pangthokidi maduna tabada kari karamna tawraga upu ado lawsige haina wa khanari asumna khanna matamja asum haujinkhri maruda boyaina makoina ngaliba light ado paiduna makoina lariba surung adugi mathaklomda yengkhalai matamaduda surung adugi mathaklomdagi ura mayam ama mari yanthabadu ubadagi boyaina ura sing aduda yalaga tapna kumtharaklaga upu ado lawba yagani khangbadagi boyaina khangchong chongkhatlaga ura sing aduda yali aduga ura sing aduda yanduna asum chattuna pukri ado lanthokle aduga upu aduna lariba mapa aduda sapsana kumtharakli asumna kumtharakpada upu ado yawgadaba khara watlingai ura ado loikhri maramasina upu adu lamba phangdri tawriba mo aduda boyaidu yamna sawningba phawrakladuna yamna kana lawrai mahana lawbudu sa amana khongbugum hauki khonjal adu tabada nandesori masada akiba pakhatba phawki masidagi boyaidu parap laga manak adwaida leiba achauba nungsing ado musin muba pukri aduda thadaba hawri adubu phaniyamna thadarabasu pukri adugi imai mathak phawduna nung ado lehenba ngamdri masidagi boyaina phammaga wakhal asum khanduna leiringai nandesorina mafam adugi akoiba aduda asum jengnakpada yamna chawba kondum taba nung ama ukhi madu ubada mahakna boyaida nung ado pukri asida intharaga langadaba oiramgani haiduna khanghanki maruda boyaina nung aduda amuk jengaga pukri aduda amuk jengi masdagi phuk hawatlaga nung adubu pukri aduda inthanaba honari adubu inthabada pakna satkiri adubu aduk chawba nung ado inthanaba honabata boyaitu masada awaba kharadi phawri adubu boyaina araibi pangan puthokuna nung ado pukri adu tamna intharakpada nung ado masi lengre aduga gurong ontharaga pukri aduda tasinki pukri aduda nungjaw aduna hek tabaga nungjaw adugi achauba aduna pukri adugi nakan ani aduda thengbadagi tasengna nungdumgi thongama onkhri masidagi nandesorina boyaida upu ado lawna ba haibadagi boyaina parap satuna upu ado lawna ba honai upu adu achauba blanket ama tangkhai hapa sangadaba achauba upuni upu adugi mapan khudimak
तप नपसिंदुना सौजिल्ली अदुगा सोसु पांदी उpu अदुगी ममाइदा असीब मिगी मकोकी सरुगी सक्तम हई अदुगा ममित अदुना अंगांगबा नुंग अनि पाली मासिदगी बोयाइना उpu अदुगी मनाक्ता प्रप प्रप संसिल्लगा उpu अदो ताप लाउन फायरगा थांगतपदा असुकी मतिक लुंखी अदुबु बोयाइना उpu अदो नमदुना थांगतलगा यामना वाना लुमना पुथोरक्लै असुमना तौबदा मागी पांगल अदो असुम असुम सोंथरक्लै अदुबु बोयाइना नमदुना उpu अदो थांगदुना पोरक्लै मतम अदुदा महाक वाबना मसा अदो थक थक निक्पा हरक्लबनी अदुबु पुखरी अदुतदी लांथोक अगे खल्लदुना बोयाई मागी अरेबी पांगल पुथोक्तुना पुखरी अदो लांथोरक्लै मतम अदुदा मखोइना खल्लंबदो चुमलै मदुदी उpu अदुना लेरमलिबा मूर्ति अदो मसा मतोमता निंखाइदुना उफुल वनख्री मूर्ति अदुदा नतना सुरुंग अदुसु ग्रंग ग्रंग निक्पा हरक्लै तरोक्लिबा मवोंग अदुदा नंदेश्वरीना दाबोय अखोइना लौरिबा उpu खुलोक्से लाले अदुना अखोइ मफम असितगी चटपा ngamदनबा अखोइ सोइदना सिखिनबगी सुरुंगसे सोइदना निंखाइरक्लनी अदुना अखोइ सोइदना सिबा तारे मफम असे थादोक्लगा याम तुना चलौनबा तौरसे अदुदी नंदे ngसाइदगी अखोइना सियो मचेत खांगना होनरिबा लौनबा तानरिबा पुसिरी कमदोबा दाबोय लेजे हरसनो चलसि लाओ है मदु यारोय नंदे से नंगने चटपा हरो आई उपुसे थांग अगे असमना बोयाइना वारबा थक थक निकलबा हकचांग अदुना उpu अदुपु थांगदुना पुरक्लै नंदेश्वरी सु मतेंग पांगली मासिदगी नंदेश्वरीना सुरुंग अदुदा लैरिबा उरी मयाम मसिना उpu अदुदा किसलगा सिंगलसी हाइबदगी उरी सिंगतुना उpu अदुदा किसलगा उpu अदो नंदेश्वरी अमति बोयाइना सुरुंग अदुदगी सिंथोकनबा लाक्नरी असुमना पोरकपना उसिन नासिन ngасai मखोइना संखिबा योटकी थोंग अदो यरोक्लै अदुबु लाइबक थीबना थोंग अदो मतौ करमना हांगदबनो हाइबा खंगद्री मरम अदुना उpu अदुगा कोनना नंदेश्वरी अमति बोयाई सुरुंग अदुदा अदुमक सिबा तारमी मस्तिगी बोयाइना नंदेश्वरी दा हाइरई नंदे खाउदुदा इंजेक्शन दु यावरिब्रो हा आई येंगे दाबु याय अस दाबु याय मखादा लताना पाइहौरे अखोइसे बाप ओइहौदबा हाइदुनी फरे अइने थोंसी फकाइरके अदुबु थोंसे कौखाइबदा आइदी सोइदना वानथखरनी अदुबुने नंग मफम सिदगी चखरको उपुसिदी अदुम लेजरसनो मांगजरसनो आसी हाइदुना बोयाइना अरोइबु वइना कन्ना लावरमगा युटकी थोंग अदुदा हाइजिनदुना चेंसिलगा युटकी थोंग अदुदा थोमजिनखी मासिदगी बोयाइ ज्ञान अदुमक मांखरी अदुबु युटकी थोंग अदुदी फकाई हौरी असमना थोंग अदो हेक फकाई रुपदा सुरुंग अदुगी मनुंग अमति मपानदा युट अदि तखाइनबगी अहोब मखोलमा ताकी अदुगा करिगुंबा पोसक अमा काइबगी अहोब मखोलमसु ताकी मरुदगी सुरुंग अदुगी मथक्तगी नुंग मसा मसा कया इंथरक्तुना काइबा हौरक्लै अदुबु बोयाइदी अदुमक ज्ञान मांखरै मतम खरा हौखरै थौदोक अदुगी मतुंग पुंग अहुम मखाइमुकी मतुंगनी बोयाई ज्ञान लाखी महान ज्ञान लापदा मनाक्ता नंदेश्वरी अमदी लता फमदुना लेरमी अदुबु जेम्स ती उरमदी मरुदा बोयाइना फुक हौगलगलगा ए आइदी सिदा कमाइ लेरमियो मफम सिना कराइदनो मम्बरिना आई मथों मरम अमता खंगद्रे लता जेम्स ती असमना बोयाइना कोइहंग हंगलकपा अदुदा नंदेश्वरीना महाकपु तपथनबा कन्ना हाइरी अदुगा लतानासु तपथनबा कन्ना खामली मतम अदुदा जेम्स तु थोलक्लै अदुबु जेम्स तु हानगी जेम्स अदो ओइरमद्री महाकसु बोयाइगुमना सावै मिवै तौदुना लेरमलै मदु उबदा बोयाइ पुंगा ngakrai मासिदगी बोयाइना करमना तौरिबनो हाइना हंखी मरुदा लताना वारी लीबा हौरई बोयाइ होइना नुंगी सिंगमाइ अदुदा काखरबा मतुंग थाना खोंबगी अहोबा मखोल कया ताखी मरुदा मखादा लैरिबा जेम्स अमदि लता अदो लैबा याखिदि मसिना मरम ओइरगा मथक्ता करी थौदोक थोकलिबा जानो हाइबदो यामना खंगखी अदुबु उपायदि लैखिदि मदुकी मतुंग नुमिदांग वाइरम जरोक्लबदा सिंग निंखाइबगी अहोबा मखोल कया ताबा हरखी अदुगा सिंग अदुसु थक थक निखी मरुदा जेम्स तु लैबा याददुना मागी मनंगंदा पूरिबा बेग अदुदगी ngarang बोयाइगी मनंगंदा नपखिबा जीबदो लौथोरखी मदु उबदा लतादी कीबगा पाखतपगना
kanna kapki adubu James na hariba tin ado magi manangkanda naphalaknaba haiki masidagi lata su kina tin adubu pairaga James ki manangkanda nafanki maduda James tu hauna nabadagi lauki madugi matung ngahak lairaga mahak masa ado boyai na tawkiba adugumna tawbu hawraklei masidagi James na tin ado lauthoklaga hana haplamba khaw aduda hapchinnaba haiki marudagi matung boyai da kapkiba injection ado mangonda kapnaba haibadagi latara James ta kapki adubu James ti boyai gumna tawkidi mahakti yamna sathiba sa ama onthorokpada natana yamna yangna senbagi sakti su chenki maruda James na khangle marudi makona tawriba thabak asida mi adugi DNA adugi matung inna kanba henba sonba sa kaya makhal onba ngami haiba khangki adubu James na yamna yangna senba ngamlabasu mapangandi boyai na hena kalli asomli James tu sa ado onbadagi singmai adugi surung aduda songkhalaki aduga lata amati James pu makhada putharaki madugi matung latana nandia sorina injection ado yamna thuna kapnaba haibadagi latana boyaida hojik lemhoriba injection ani adudagi ama kapki adubu boyai aduma gyan laktri somdana James tu makoina sing aduda puthorakliba upu ado mahakna woina sing adudagi puthoraklei asopna upu aduna leimaida hek thadabaga nunggi singmai adugi surung ado grung ningkhaiki adubu makoidi amatta sihaujai masigi matung makoi mafam adu thadoktuna laklaga mafam masida pothariba sini haiduna latana boyaida wari liduna khanghalli maruda boyaina James ta onsilaga by James nangbu tindu thadokhrani haiduna mapanda puthokibadaine by boyai nang saungko aina tindo kari kamdo bono haibadu ai tiasamna tongbadagi aina tumina aigi bekta hapchinkhibani noi saungko asbai saubna tini harauri banine nangna tindu losillamdrabati aikhoi loinam khiramajo nangna tindu losillamgi natro aikhoi na ngasi amuk punba phangise ado nangdi tindugi huduna sa onba yai haibasidi kamaina khangiba bai boyai adumadi ai khangdi tasengna ko ai khangdi aidi tindo aigi lepta puraka kari kamdo bono haibadu yengena tawkhibani tanja aduda latana ho adu hojiti nabani mak super hero olaba natro maduda nandia sori namuk ho super hero nati super monkey ne asi haiduna makhoi wa noki asumna numidang aduma harau nungaina laiki makhoi mari adu upu aduda kari bu yaronggadabano haiduna yamna yingninki adubu maibi aduna upu ado karigumba phanglabadi lama khangda hangdokpa yadi haiduna kanna sinarakpana maram oraga makhoina hangninglabsu hangkhidi asumna makhoi mari ado upu adugi manungda yaronggadaba ado kari oramba yaya haiduna wari sana adumak tumkhri adubu James amadi boyaidi tumkhidi asumna numittum haukhri mathangi nongali maduda James na bye boyai lataga nandia sori gasi aina jingsigi makongda thanamage aduga ai amuk lakki aduga upuse thaminasi bye adugi di kaisu khallunuda ai ithanta hojikti upuse thangma ngamani ngarang dabu injection gi limit tu loikibadagi sonthakibanida farene du waragana ai nupi singse pukhrage nangsu laoko asi haiduna James na magi mananganda makhoina porakpa achauba khaw ahum ado posillaga thuna yangna sienduna lata amati nandia soripu puthaki aduga somda boyaisu achauba upu ado maring jumda thamlaga sana songduna sing adugi singkha tamna kumlaki asumna makhoi harau nungaina ngahan makoina lakhiba lambi aduda asum lakhi handakti makhoi sinpha purabanina gam adum sakhi James na nupi ani dubu poduna yang senkhi aduga boyaina upu ado puraga chongduna lakpa asumna tawduna aduk sangkhraba lambi ado ngahak tangda makhoina ihan hana thingakhiba ujaw adu yoroklei ujaw adu landuna James nandesori amati lata yamna thuna senkri makhoina u adugi mapa hek lanthokpada makhoi sor thabet holi adubu kaisudi tawkhidi adubu boyaidi upu ado puraga chonglakpada
masa ado khongson sonthakiduna u adugi mapa adu chapchana upu aduga konana u aduda tasinki maduda u aduda naplamba apaiba tinsing ado loina paithoraklei aduga boyai da landana ba honor i matamaduda boyai di masa ado khongson sonthakri madu punamaktu James na ubadagi boyai ge manakta yangna sensil latuna boyai bu mafam madudagi puthorakhi asomna boyai mafam maduda manglam gadabadu manghaudri adubu upu adudi uzau adugi makhongda taduna leiri maduda latana upu sidi kamaina lokthokadiba haina hangi gi boyai du pangal amuk kankhlaktuna uzau adugi manakta sor thinglaga sensillaga upu ado thangduna chenthoraklei asomna upu ado puthorakpada makoi yamna harauki amati makoi upu aduga konana photo su kapki masiki matung James na magi khawdagi machine ama puthoraklei aduga machine ado leimai da thami aduga kari karino khara nambadagi thungi mawong manba warm hole ama thoraklei maruda makhoi mari amuk pulap changsinuna mafam adudagi mangki masiki matung makhoi James ki lepta leiba achoba ka amada thoraklei aduga makoina ka adudagi thoraklaga manakta leiriba sokrising aduda fammi aduga upu aduda yengi masidagi Nandeswarina phone tawduna makoina tattana paliba maibi ado kauki madugi matung maibi ado ngehaki matung laklei maruda maibi aduna yamna haraubaga lonena ngakhi masigi matung mahakna laigi oiba thoram khara pangthokraba matung upu ado phakainaba haiki masidagi boyai amati James na upu ado phakaiki adubu upu ado hek phakaibada makoi punga ngakhi maramdi upu aduda karimata yaramkhidi madu bada makoi mari ado makuk paiduna nonthanai maduda boyaina sauduna upu adubu machet machet sagaiki amati mikup aduda achauba sa ama onthurakpaga loinana mahak masa matomta mai hauna saujaki matamaduda maibi aduna momon nuklaga nakoina pura iba khawsing ado amukta hangdu u hairaki maduda boyai nataba makoi mamanaba ahum maduna makoina puruba achauba khaw ahum ado hangdoktuna yengbada masing jamkhraba sanana pik thanduna yauromki magic ki matau gumlaba matau aduda makoi mari ado yamna harauki amati makoi harau maduna kapki maduda maibi aduna haujikti ai chatlage nakoigi matau yenge haiduna aina ngahak laknabani haina hairamlaga chakkhige tawbata boyaina amaibi aduda sana khara piki tasengbadi upu aduda sana singado pik thanduna yarom libani maibi aduna magi oiba haijaba magic kaya puthoktuna makona porakliba khawsing aduda hapsan khibani masigi matung amaibi adusu sana singado puduna harau harau momon noktuna sakhi asam na hairaga latana magi masa masu singda hairi asini angang sa nakhoigi ipuna miwei sawei na tawduna nakhoigi pupu James ki lepta adum laikhibagi wari se asini asi hairaga kapki masidagi tholiba thodok singasi latana ahan oiraklaba matamda magi masa masu singda Diwali numita liba wari oiramlei matamatuda magi masanupi atombi tanujana ado ima khoina time travel tawraga sanguriba matamdo kanba matamdano icha thoibi hauji oiriba 2067 asidagi 1345 ta achoba jungle amada chongkhibani wafamdu tabada latagi masunupa pungna adoiba amai bedugi masunupa du ibo khoina kalamdrabati sanasingdo phangnamoy ko phangamoi aduga nakhoi pupusu ngasi mana oiba phigam se oiramoi fare matam se thienge tumna ruro abok sune tumlage ko hoyago asumna hainaraba matung latagi masa masu singato tumba changakhi matam aduda latana boyaiga maga kamin nakiba photo ado yengduna adumak tumthaki wari asi kari kamdu bunu haibatu loisilakpada mayamda bhap taranaba mayamda wafam khara thamjaramgi nongma James ki mama nabagi hangba oina lata Nandeswari amati boyai hospital da lakhi maduda bemola kobi nupi amaga thengnakhi
नुपी अदु यामन नुंगाइतना लेरंबा अदुदा बोयाइना मागी नुंगाइतबा अदो करिनो हाइना मरम हंखी मरुदा बेमोलाना मागी मसाकी ऑपरेशन तौबदा ई बटल अनि चंगनी अदुबु ई लेट्रे हाइदुना मथवाई वाना हाइरखी मरुदा बोयाइना मंगोंदगी बोतल अमा पीरगे हाइना खुमखी अदुगा नंदेश्वरीनसु मंगोंदगी बोतल अमा पीरगे हाइना हाइखी आसुमना ई पीबदगी बेमोलागे मसा अदो कनबा ngamhauki मदुदा बेमोलाना बोयाई अमदी मागी मरुपसिंग अदो पुलप चाक कौखी अदुबु जेम्स ती यावरखिदी मदुदा बेमोलाना जेम्स यावरक्तबकी मरम हंखी मरुदा बोयाइना जेम्स तो टाइम ट्रेवल की मेसिन साबगी कन्ना थबक सिल्ली हाइना खुमखी मरुदा बेमोलाना अदुदी मफम अमा ताकी मफम मरुदा नखोइना टाइम ट्रेवल तौदुना चटलगा यामलबा सना लुपा सिंग लौरुबा यागनी हाइरखी वफम अदो मखोइ अहुमना जेम्स की मनाक्ता लाक्लगा तमखी मसिदगी जेम्सना अदुदी फरेने तौरगा लोइरे कैनो हाइदुना खुमलखी मसिगी मतुंग बेमोलागी मनाक्ता चटलगा करी कमदौबनो हाइना कुपना हंखी मसिदगी बेमोलाना महाक अमाइबी अमनी हाइना सक्तापक लोइना अरीबा मेप अमा पुथोक्तुना पीखी मेप अदुदा चटलगा मसिंग यामलबा सना कया यावबा उपु अमा लौरुबा यागनी हाइदुना मखोइना पुरखिबा उपु अदुगी मरमदा हाइखी मसिदगी मखोइ मरीना अमाइबी बेमोलाना पिरकलिबा मेप अदु पुरकलगा जेम्स की टाइम ट्रेवल अदुदा लोकेशन ट्रेस तौदुना येबदा मखोइना पारिबा मेप अदुदी हौजी हौजी की मेप नत्ति हाइबा खंखी करिगुम्बा मेप अदुदा चटपा तारबदी सोक लिसिंग अमगा चहुम निफुगा मंगागी मतमदा चटकदरुबनी हाइबा खंखी अदुबु मखोइना सना सिंगदो फंगनिंगबदगी चटननबा सेम साखी मरमदुना टाइम ट्रेवल तौदुना 2032 दगी 1345 ता चटखी मरम मसिना वारी असी हेक हौरकपदा मखोइना उमंगदा लेरमलिबदो मरम मसिननी असमना मखोइ मरीना उपु अदो वाना फंगजदुना उपु अदुदा यावरंबा सनासिंग अदुगी मपाना नुंगाइना पानखी मथंग मराव नाइना चथजरकलिबा तमथिबा उपु हारिबा वारी असी मतंग असदा लोइजरी उपु अदु लौब चटपता तमथिबा थौदो कया थिंगनखिबा बरमना वारी असिकी ममिंग तमथिबा उपु हाइना थोनजबनी वारी असिदा असोइबा अरानबा वहाई वता खिबिक जावरबसु ताबिरिबसिंगना पुक्चल चावना ngakpigani mayam boroibada amukka hana khoirumjari।